Paulo Dybala COVID-19 navdagi fakre. Torino gi player amana positive oikre. Russia gi culture minister Liu Bimoba coronavirus positive oikre. June July da India da COVID-19 gi peak yauraba yai. Modeling data gi matung inna amasung India gi COVID-19 nabasing na hengaliba sigi mawong gi matung inna June amasung July da laichat asigi aroiba maton peak adu yauraba yai haina sagol sen numitta AIIMS Delhi Director Dr. Randeep Guleriana Hairi Modeling data gi matung inna amasung India gi COVID-19 nabasing na hengaliba sigi mawong gi matung inna June amasung July da laichat asigi aroiba maton peak adu yauraba yai adubu khetnaba khara laigani matamgi matung inna aikhoina makhoi adu kaya yamna effective oigani amasung lockdown sangdokpagi effect adu khangani haina Dr. Guleriana haiki Union Ministry of Health and Family Welfare gi matung inna India gi COVID-19 nabagi masing asiva lising amaga chatret marifu humdoi tharga lising yangkhai ni thoi chamapan yangkhai ni thoi yeure hojik anaba lising tara manga chani humpu taruk phakre natraga hospital singdagi discharge tawkhre anaba lising kuntra manga ga chamapan ani active oidi loina na atopa nungaiba pau amana COVID-19 gi vaccine Yongda test tawbada mai pakle Italy na COVID-19 gi vaccine mai pakna puthokpa ngamle haina claim tawkhraba matung China gi maikai dagi ahan bo ina lewak adu da develop tawba coronavirus gi vaccine Yongda test tawbada mai pakpa ngamle haina claim tawkhre Beijing da base tawba Sinovac Biotech kawba company amana puthokpa vaccine Picovac asi Mioi bada nahaliba coronavirus laina asi thingnabagidamagta puthokpa tonganba mawongi method amani masina antibody gi mapangal hengat handuna coronavirus tanatana normal virus phawba hatpa ngami researchers singna vaccine asi India da phangba yong makal rhesus macaque da kapsinduna test tawbada chayol ahum gi matungda novel coronavirus gi mawong asi uba phangkhe adumakpu chayol amagi matungda yong adu da vaccine adu ahenba dose amu kapsinduna yengba matamda yong adugi lungs ta mahik adu uba phangkhide masina takpadi vaccine adu ningthina mathok tawre haibani vaccine asi hokhiba April thakai hauna China na human test thaduna lakpani Picovac vaccine ase malemda miyoi lising chakaya hatliba COVID-19 pandemic ase loisinba ngamgani haibagi asa tawre Chinese ki military institution na semba masiga chap manaba product amasu miyoi bada test tawba hore marak asida Israel gi Institute of Virological Research na COVID-19 gi antibody ama develop tawre haina Israel gi Defense Minister Naftali Bennett na claim tawkre Times of Israel gi report ki matung inna antibody development asi mapung phana loire researchers singna commercial cell da antibody asi puthokna wag international company singda approach tawrgani hairi